Wangmada non-judicial stamp paper yoliba lanai dukan singi mathakta Kakching District Bar Association drives chathakre stamp vendor amadi lanai dukan famliba singga wakhaldam nakre. Lenga ki maikai dage flood relief ki tengbang kaya pidna honarabasu haukiba tha khara asida Manipur leptana churakiba nongna ngasisu yung kaya ising thumna leire. Islam ki Prophet Muhammad ki matangda fazadaba post ama thagatlugadage wahodagi Bangladesh ta khoisaw naraba miyamna Hindu ge yung taramanga amangata thokankhre. Amade Russia da hakiba Richter scale da Nipan dasmik taret yongna kanna hakiba Yuhan maram oiraga tsunami lakpagi akiba leire Russia US amade Japan yauna leibak kayada tsunami alert lautokre. Kurumjari ISCOM news meng tabiru punamab kheradari bamataramno chare ujipau sandong pizari. Lanai dukan singna logi wang mada non-judicial stamp paper sing mamal wang na yolakpa made mari lainaba stamp bender singdana leiba fanglaktabagi fibam amalak liba sige yenglaga Kakching District Bar Association na tha sige tang tarani panda thokiba cherol amagi matung inna ngasidagi hona district police ki mateng lauraga haidiba lanai dukan sing asigi mathakta drive chatakre haina ngasi association asina thadurakpa cherol amada pungdorakli. Association asigi Joint Secretary Naurem Jameson na kuyek piduna thadurak patrol amagi matung inna lanai dukan sing na non-judicial stamp paper sing mamal wang na yonduna sel tanaba honarak pasina mari lainaba bender sing dade hairiba non-judicial stamp paper sing asi leiba fangdre masina maram oiraga mitram amadi advocate sing da yamna chawna khudong chadaba mayok nabage drive asi Kakching District ke manung haibade Sukno dage mayeng lamjaw fauba amade sekmai jing dage wabagai Kakching sora amasung palel fauba chatake. Drive asida lanai dukan kun mga amade stamp bender ani yauna jawna generamba thengna kibagaloina na non-judicial stamp paper jamapan ka kuntra humdoi fagat pangamke. Amade district mari dage haibade Kakching Thobal imphal west amade Churachandpur dage punna stamp bender taret generamba thengnaki January ba dukan sing adude amade district asige stamp bender sing Kakching District Bar Association ga punna faminaduna wakal taminaduna matung da sigumba lona yadaba thabak sing ase amuk hanna tawdaba haina yanaki haire. Security Force ki kangbu amana tha sigi tangkun nipanda tuthakiba operation amada aina tingkraba lalhauluf KCP PWG ge active cadre ama faraba mioi adude Imphal West District ke Yumnam Huidro Makha Laikai dage tiam Boinau chahi nimfutaret ni mahag Imphal West District ke Mahabali manakta leiba haukip bank dage faba ngamkibani haire. Motor vehicle offender singi mathakta Manipur police na changsilakpa drive lepalaitin chathare ngarang khakta punna chalan humfut taret kakkibagaluna na punna lupa lakh amaga lishing Kuntrani toy kongat pangam kre loinana tha sigitang kun nipan da chuthakiba drive sing da punna mioi taramari detain taukiba mioi sing adu number plate yaudaba made gari gi che chang sudabana ayamba oike loinana drive asigi manung channa tinted film nappa makong mari panba gari sing dage hariba film sing adu lokthokpagi thabak su chathake numit asida chathakiba drive ta punna gari tara manga dage tinted film sing Lokthokki haina police tege fangba pau amana makha tare. Security Force ngarang chathakiba operation amada aina tingkraba lalhauluf KCP MFL ge active cadre ani amasu fabangam kre faraba mioi singadude Imphal East District ke lamlai mayai leikai dege khaidem nongpok nganba amade Thobal District ke laifrakpam amang leikai dege thaunaujam Ashok Kumar Makoy ani ge manung da kaidem nongpok ngan baba
Imphal East District ki Lamlai Police Station na konba nongada awang laikai dagi faba ngamkiwani police na nongpok ngan bagi mathakta wahong paung chathaba haurak padagi haidorak tuna tungda Imphal West District ki Singjamai Police Station na konba langtabal kunjuda thiba humbaki thabak chathabada thongnaujam Ashok Kumar amuk faba ngamkibani police to gi fangba paw amagi matung inna khaidem nongpok ngan ba tha sigi tang tarada Imphal East District ki napet palida thokiba nongmai kapagi thodok amada chenaba miyoini makoi anidagi magazine yauba 9mm pistol ama fagatpa ngamle hairi Security Force na tha sigi tang kun nipanda chathakiba operation amada ningol macha haina mingthonba criminal gang amagi member ama faraba mioi adudi Imphal East District ki Haingang Police Station na konba kairang umang mayai lekai dagi Muhammad Samir Khan atopa ming inaw chahi nifu mangani mahak hairiba laikai asimaktagi faba ngamkibani faraba mioi asidagi magazine yaudaba .32 pistol ama 9mm pistol gi magazine ama .32 ammunition ama 9mm ammunition ani amade mobile phone ama fangle hairi Manipur Police na drug trafficking ge mayokta chathakiba operation amada Churachandpur district ki Vaihyang Police Station na konba El Kanan village tege mioi ahum heroin kilogram ani dasmik mapan manga kakona na faraba mioi sing adudi Churachandpur ge Hangkot village tege Gingman Haukif chahi nimfu Churachandpur ge Kifken Bang tege Saikolen chahi nimfu manga Churachandpur ge Ngatal village tagi Laljoi Wi-Fi chahi Yangkaini toini Makoi ahum dagi punna heroin yauba soft case chaniga humfumapan fagat pangam ki hari Haukiba tha kharadagi Manipurda nonglep tana churakibana maram oiraga iram nala matik chana sembi hodabadagi haukiba March thadagi haujik fauba lamsang esigi manong chana leiriba naurem thong samushang lairem bileirakta leiba yum tarama thoide haujik fauba ichawgi awaba mayok naduna leire ichawasina mafamasda leiriba nupi angang amade yumda yokpa sa san kaya nasilakpa yaurakpadagi Hena awaba oiratli mari leinaba loishang sing dasu kyarak hanna wakat creadubu ngasi faubada assembly constituency asigi luchingba kaya yauna mafam asida lakpidri haina ising ichaw asina awaba tahallaba ngasepam netana ISCOM news ta pendaba wafam kaya thamlakpagalonana mari leinaba singi pukning susing silakle Maitai Mitai bu amukhana scheduled tribe status ta Hanjun Hannaba Mahesor Thaunau Jamna Union Tribal Affairs Minister Joel Oram Unaduna Taksin Kre Delhi ge 3 Sabdarjang Road Laiba Union Minister ge office tangasi ayok RPI Atwale ge National Secretary su oriba CWC member Mahesor Thaunau Jam na chatuna unakibada Maitai Mitai bu scheduled tribe list ta chanhannaba matik chaba document sing yauba memorandum amasu pisin ki Union Minister unaraba matungda paumi singda wangang laduna Mahesor Thaunau Jam na hai Manipurda yelhomi oiriba Maitai Furof ase Maihodol dage hauna tribe ama oina sakhangduna lakpagi document kaya leirabasu India gi constitution semlakpa matamda scheduled tribe oina yauraktabani Hairiba status ase Hanjun Hanbiu haiduna Maikai kyadage taknaduna lakpani Maitai Mitai bu scheduled tribe lista chalhallu haiduna Manipur gi lengaktasu kyarak hanna taknaraba matung president rule gi matamdasu Manipur governor masamak unaduna matik chaba document sing pisin kibalaikre Manipur governor da pisin kiba memorandum adumak ngase Union Minister ga unaduna pisin bani memorandum ase pisin kibagalonana Manipur da haujek president rule chatnaba oibana center gi kuthangda leiringai Maitai Mitai na scheduled tribe lista amuk hanjinnaba honabiu haiba wafam taksillamki maduda Union Minister naso mahak na angamba honage haibagi thazaba pirakhi haina Mahesor na makata na fungdokhi
Union Minister of Tribal Affairs Sri Joel Oram Nazarui Huzik President Rule Matamni ko Manipur sida aduna Honorable Governor dasu 16 May 2025 ta akoi gi site gi akoi Meitei na ST restore tawai matang da akoi unazarure aduna Huzik ti President Rule su leibani na Huzik Sri Joel Oram Honorable Minister na kitang initiative lobby daga state ki labor authority hadi for example Honorable Governor su tanara kanda kamaina si akoi restore togadagi haibadi akoi mitei haibasidi hanadagi pre-independence ta on book record authorized oiba fact on record loi lerabani mamang dagi dum akoi mitei se tribes ne haibagi akoi proof on record ta authorized oiba book authorized oiba technical record tagi akoi mitei se tribes ne haibagi proof loi lerabani adubu Bharat ki Sanvidhan 1951 ko matam dadi mitei se akoi gi scheduled tribe list adi yaraktre aduna sidi akoi gi tribe ta chanjagi haiba natte sidi scheduled tribes ki status ta restore to biuna aiza bani aduna sigi proof and figures akoi honorable governor su pizarure mamang da su akoi union minister ki site ta sonda phangraba lebiramani adunga si hakthing na unazaraga ai gi site ki so amutang president run gi matam sida huji center na power leriba matam sida amutang initiative lobiraga te authorized team da tanaraga amutang koi mitei se scheduled tribe ki list ft ki list restore to biuna haizai Imphal mayol khaktada Manipur kaiba yaroi haina lauba khaktana Manipur kanba ngamloi aikoi leiminari ba jati pumnamak amaga tathok jasin tawminaduna amagi mateng amana pangduna aikoi punna leiminasi haina social activist RK Maghenna fongdokre wafam mase Imphal East ki lamlai kendragi manung chana leiriba yaingang pokpi bazar da ngasi Thawai Miral Manipur YSSG Women Group of Lamlai Kendra Yangang Pokpiga Puna Kusamnaduna Imaleba Kidamakta Hingminaki Sihaiba Pandam Amaga Loinana Red John da Ladiba Sabungko Kuno Yangang Pokpi Tana Pokpi Sana Sabigi Maru Oiba Nupi Sing Nasazaba Tungan Ba Makalgi Achathak Kuku Food Haina Mington Ba Chanaba Potlam Sing Maru Oina Bakery Item Amasung Achar Makal Sing Lonsing Tobagi Toram Amada Mahakna Fongdo Kibani Mahakna Makata na Hai Kibada Laiminari ba Red John Amade Red John Nataba Mafam Sing the Lady Ba Sing Nasu Angam Ba Pang Naduna Aikoi Punna Hingminase Ngasi Red John the Lady Ba Ima Sing na Putok Liba Polam Singa Sesu Aikoi Pumna Magna Laiduna Sizinashi Amasung Matam Karagi Mamangda Siroi Festival Yauba Paumi Sing Purakpa Gari Amadagi Center Gi For Shingna Manipur Thaba Mutat Hankibadu So Hingmin Nariba Aikoi Maitei Amasung Tangkul Naga Singi Marakta Nungsinadana ba Singchep Thazilakpani Haina Logani Haina Su Fongdoke Ngasigi Thauramada Lamlai Asige MLA KS Ibomcha Social Activist RK Sanayaima Thawai Mirelgi Chairman Y Sakitombi Debi Amasung Tongan ba Furup Singe Kulgiluching ba Sing Amasung Tongan ba Red John da Lady ba Miyoi Kya Saru Yake Thauramada MLA KS Ibomcha na Fongdokibada Hawjek Tok Liba Irang Asi Amana Amabu Mateng Pangnaduna Aikoi Punna Hingminase Haw Kibana Haw Krabasu Leihoriba Singi Kanbiraga Asoiba Kaya Leirabasu Amana Amabu Ngagnaduna Hanagi Punsida Hanjinna Ba Aikoi Punna Honaminasi Haina Fongdoke Makatana Thawai Mirelgi Women Wings Ge Convener Su Oiriba Paunam Sanahan Bina Kuku Food Asibu Oina Bamasung Masida Changba Polam Sing Asibu Putok na ba Honabada Thawai Mirel na Achoba Taudang Lauduna Miyam Dagi Kai Kiba Senfam na Red John Ge Nupi Singbu Training Piduna Putok pa Polam Sing Asi Launch Towini Haike Imphal Mayolda Manipur Kaiba Yaroe and Lauba Kaktana Manipur Kahan Dabanga Moy Lonana Masina ngasi akhoi lepak to wele phimase maruina red zone hana leiraba sangbada khudong thiam famni na haibin red zone haise mase is da hingbada sum chapsila ba low fam leina lo fam do sanga low hunga maktraba in khol leina in khol da jang na pi maka bok thaba nga maktra phimase is da karmai hingdage wa fam je thore aduna di red zone le me amase red zone mak oi da fam da Warabasu red John the Legibus Mam, the one the water about the Mam, the Samnaga, Himina Mary Samba sang. Red John from the Kariwale, Red John not ever comes in the Kari lay.
ꯍꯥꯏꯕꯁꯦ ꯄꯤꯊꯣꯛ ꯄꯨꯁꯤꯟ ꯇꯧꯅꯕ ꯑꯃꯒ ꯑꯃꯒ ꯄꯥꯟ ꯇꯥꯡꯅ ꯍꯤꯡꯕ ꯑꯗꯨꯒꯨꯝꯕ ꯐꯤꯕꯝ ꯁꯦꯝꯕ ꯆꯪꯉꯤ ꯑꯩꯈꯣꯏꯅ ꯁꯨꯐꯝ ꯅꯣꯐꯝ ꯂꯩꯇꯕ ꯁꯦꯟꯃꯤꯠꯂꯣꯟꯁꯦ ꯀꯔꯤ ꯁꯨꯗꯣꯏꯅꯣ ꯀꯔꯤ ꯅꯣꯝꯗꯣꯏꯅꯣ ꯇꯧꯐꯝ ꯑꯝꯇ ꯈꯪꯗꯕ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯤ ꯁꯨꯝ ꯆꯪꯁꯜꯂꯀꯥꯟꯗ ꯃꯣꯏꯁꯤ ꯇꯨꯡꯂꯣꯝꯗ ꯁꯨꯝ ꯇꯨꯡꯒꯤ ꯑꯣꯏꯕ ꯂꯝꯕꯤꯁꯦ ꯑꯝꯇ ꯎꯕ ꯐꯔꯛꯇꯕ ꯃꯣꯏꯒꯤ ꯍꯤꯡꯅꯕ ꯂꯝꯕꯤꯁꯨ ꯑꯝꯇ ꯎꯔꯛꯇꯕꯁꯤ ꯑꯣꯏꯔꯀꯥꯟꯗ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗ ꯑꯩꯈꯣꯏꯅ ꯃꯁꯤꯒꯤ ꯂꯣꯟꯁꯦ ꯂꯩꯕꯥꯛ ꯃꯌꯥꯝꯗ ꯄꯣꯠꯁꯦ ꯈꯨꯠꯁꯤꯟꯅꯖꯔꯀꯥꯟꯗ ꯇꯨꯡ ꯀꯣꯏꯅ ꯃꯈꯣꯏꯒꯤ ꯂꯝꯕꯤꯁꯤ ꯀꯔꯥꯏ ꯋꯦꯗ ꯆꯠꯂꯀꯥꯟꯗ ꯄ꯭ꯔꯗꯛꯁꯤ ꯄꯨꯊꯣꯛꯑꯒ ꯃꯄꯨꯡ ꯐꯥꯅ ꯃꯣꯏ ꯍꯤꯡꯕ ꯉꯝꯒꯗꯒꯦ ꯍꯥꯏꯕꯁꯤꯒꯤꯁꯨ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏꯅ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯑꯗꯨꯃꯛ ꯄꯥꯡꯈꯤꯅꯤ ꯍꯧꯖꯤꯛ ꯏꯖꯨꯀꯦꯁꯟ ꯁꯤꯁꯇꯦꯝꯗ ꯊꯣꯛꯂꯤꯕ ꯑꯣꯖꯥꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃꯅꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯁꯦꯝꯒꯠ ꯁꯥꯒꯠꯂꯨꯞꯅ ꯐꯣꯡꯗꯣꯔꯛꯂꯤ ꯄꯥꯜꯂꯤꯕ ꯁꯔꯀꯥꯔ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯏꯖꯨꯀꯦꯁꯟ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯂꯩꯔꯤꯕ ꯃꯦꯁꯤꯅꯔꯤꯁꯤꯡꯅ ꯑꯊꯨꯕꯗ ꯑꯣꯖꯥ ꯑꯃꯁꯨꯡ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯃꯔꯤꯗ ꯆꯥꯎꯅ ꯑꯀꯥꯏꯕ ꯄꯤꯔꯤꯕ ꯑꯁꯤ ꯃꯍꯩꯔꯣꯏꯒꯤ ꯈꯨꯟꯅꯥꯏꯗ ꯑꯆꯧꯕ ꯆꯩꯊꯦꯡ ꯐꯪꯂꯤꯕ ꯑꯁꯤ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯍ꯭ꯌꯨꯃꯦꯟ ꯔꯤꯁꯣꯔꯁ ꯄꯨꯊꯣꯛꯄꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯒꯗꯧꯔꯤꯕ ꯑꯣꯖꯥꯁꯤꯡꯕꯨ ꯃꯥꯡꯍꯟꯕꯤꯔꯤꯕ ꯑꯁꯤ ꯃꯔꯤ ꯂꯩꯅꯔꯤꯕ ꯏꯖꯨꯀꯦꯁꯟ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯑꯊꯨꯕꯗ ꯁꯣꯂꯨꯁꯟ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯃꯍꯧꯁꯥꯒꯨꯝꯅ ꯅꯣꯔꯃꯦꯜ ꯀ꯭ꯂꯥꯁ ꯇꯧꯅꯕ ꯍꯣꯠꯅꯕꯤꯌꯨ ꯂꯣꯏꯅꯅ ꯃꯍꯩꯔꯣꯏ ꯑꯃꯁꯨꯡ ꯑꯣꯖꯥꯒꯤ ꯃꯔꯤꯗ ꯆꯥꯎꯅ ꯊꯛꯁꯤ ꯈꯥꯁꯤ ꯋꯥꯠꯂꯛꯂꯤꯕ ꯑꯁꯤꯁꯨ ꯒꯚꯔꯟꯃꯦꯟꯠꯀꯤ ꯄꯣꯂꯤꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯁꯣꯏꯕꯗꯒꯤꯅꯤ ꯍꯥꯏꯅ ꯂꯧꯒꯅꯤ ꯍꯧꯖꯤꯛ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯆꯠꯅꯔꯤꯕ ꯄ꯭ꯔꯥꯏꯃꯔꯤ ꯂꯦꯚꯦꯜꯗꯒꯤ ꯍꯧꯔꯒ ꯍꯥꯌꯔ ꯏꯖꯨꯀꯦꯁꯟ ꯐꯥꯎꯕꯗ ꯁꯕꯖꯦꯛ ꯈꯨꯗꯤꯡꯃꯛꯀꯤ ꯁꯤꯂꯦꯕꯁꯇ ꯌꯥꯎꯔꯤꯕꯁꯤꯡ ꯑꯁꯤ ꯅꯧꯅ ꯁ꯭ꯀꯦꯅꯤꯡ ꯕꯣꯗꯤ ꯑꯃ ꯁꯦꯝꯂꯒ ꯌꯦꯡꯁꯤꯟꯕꯒꯤ ꯃꯇꯝ ꯑꯣꯏꯔꯦ ꯂꯣꯏꯅꯅ ꯍ꯭ꯌꯨꯃꯦꯟ ꯔꯤꯁꯣꯔꯁ ꯄꯨꯊꯣꯛꯄꯗ ꯍꯦꯟꯅ ꯄꯨꯛꯅꯤꯡ ꯆꯪꯍꯟꯅꯤꯡꯕꯅꯤ ꯍꯥꯏꯅ ꯋꯥꯐꯝ MASSALꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯂꯤ Thongkong Lakshmi Bazaar Apunba Mairappaibina Sinduna How to Use and How to Take Care LPG Gas Haiba Hiramda Hiram Asigi Matangda Mass Awareness Cum Training Program Ama Top Sipai Mamang Leikaida Leiba Laishram Ibongja Gi Yumda Ngasi Pangtokre Haiba awareness program aduda matau karamna gas season nagani amade gas chage thoglakadaba khudong chadaba kayadage ngakthokani haiba sigi matangda all gas care Manipur State ki manager S Joy Prakash na miyamda takpi tambiduna khangankhi ngasige thoram aduga mari leinana all gas care Manipur State ki manager S Joy Prakash na phongdokhibada lamdam asigi choi singna LPG gas haibasi sizinadaba yadaba posak ama oiribani hairiba LPG gas asibu matau karamna sizinagani haiba ichel singna tamduna sizinarakpa natte makhoina chak ising thongnaba matamda LPG gas ki regulator on off tauba made yaurakta matamda hanba haibasi khak oiribani adubu aikhoina sizinariba gas asina miyoi amana wana sajarakpa yum kai yauna lantum manghanba ngambada natana mamal yamlaba miyoi bagi punsibusu manghanba ngami maramaduna all gas care Manipur State na lamdam asige ichel singda kaisu natabada gas chage miyoi bagi mamal yamlaba punsibu kanminasi haiduna tongan ba mafam kayada program ase pangtoktuna lakpani haina makhata khe Ado nusijarba imaibel isesal sinausin aikoi adongi maman yamlaba punsi sing adusu karisu nataba gas asidagi soibe aba kudom thiba tholkadaba mayam sing adu aikoi ngapuk minasi kanminasi haiba wafam ase ainga sigi nusijarba press ki amasung aikoi nusijarba isinau leiba mayam puna masindasu asmaina ipaudam jagi Lakliba August ki tang ani Thawangi Nipan ba Thangja numita sana sokpa haibadi solar eclipse tawgani haina viral oirakliba se numit asida solar eclipse tawgadaba amata leite laigi laithau hangduna irat thawni tawba laithau loising irat thawni pangthokpada akaiba amata leite solar eclipse thokpa haibasi thasi numita thokhadabani kanagumba lana sandokpa singna social media da lana sandokliba ase leibak miyam amade ireitra singna aranba pau asibu thajabiganu haina lainingthau sanamahi temple board ke khelchang loishang asina miyam da khangalakle
Manipur da hojik thokliba irang asiga marilena Kuki Jo Council KJC na sinduna public consultation meeting ama ngarang kangpokpigi LNC Hotel da pangtokre. Mifamado maru oina hojik Manipur da thokliba irang asigi matangda public opinion launabagi pandamda famkibani haire. Miyoi kyana saruk yakiba mifamado pung ahum rom chatharaba matungda tongan ba warif kya loke adum oinama KJC gi matung ina hariba resolution singasi makhatana khanagadaba leibana miya mamangdadi phongdorakhidabani haire. Kangpokpi district laiba PM Sri Kastuba Gandhi Balika Vidyalaya KGVV Leibak asida dedicate tauba mahiroi tamfam sang amani haina India lenga ke Ministry of Education na pirakpa certification plaque maikum hangdokpa thoram ama ngarang school asigi campus cha pangtokre. School asigi cycle a sige MLA Kimnyo Hang Singh na plaque aduge maikum hangdoktuna Haudokiba Thoramadda School asigi mahiroi amade staff sing so saruk yaki. Panbayabadi Ministry of Education na pirakiba plaque asida Yunan Ministry of Education Dramendra Pradhan Minister of State for Education Dr. Sukanta Majumdar amade Minister of State for Education Independent Charge Jayan Chowdhury ge mingsu yauri. Biramangol College की 2025-26 की सेशन की ओइना VA BSc BCom amadi RPS की first semester da naunaming chalaba mahiroi singi students induction program ama ngasi sawong bungda leiba college asigi gymnasium hall da pangthokre Thauramadu college asigi vice principal Dr. C.S. Gunanjet amadi Dr. N. Miravai Biramangol College Students Union 2025-26 की Vice President Dr. A. Joy Chandra Made Biramangol College Teacher Association के President L. Shamsundar na Maru Oiba Mitunglen Singona Saruyaki Thauramga Mari Lainana Dr. C.S. Gunanjit na Fungdokibada College Asida Department Taramapan Lay Haujik Fawbada Mahiroi Chatratka Kuntra Taruk Ming Chale Relief Camp Natraga Temporary Shelter Home Singdagi Lakpa Mahiroi Singidi Admission Fee Amade Examination Fee Lojade Masi Directorate Yugi Oina Matung inna lojaba firefni mari lainaba laingake guideline chopchana ngaktuna kathok pagaluna mahi masin takpi tambiriba maikei asige khwaidage liraba mahiloishang asida mahiroi sing takpi tambibada pumna makna mateng pangbiu haike Hoji Biramangol College की Vice Principal Elizabeth ngasi tawriba program asi student induction program ni akogi ahamba first semester gi 2025 ki 25-26 session gi aina ming chalako mayam sida oja sing si sakhang makhang naba amasung makoi na kari tawgadagi hairu akoi da khangmin nabagi oina akoi na thawrama si pangthok jabini loina na akoi gi department asida hoji Department drama पर ले जाए drama पर सीधा कोई अनोखा छात्र से 736 मिन चले उसमें की कोई नहीं अदो department में हम सीधा इधर लेबर फैसिलिटी में हम तो ओजा सिंह सीधा कोई छात्र में हम तो खलन जी नबकी थोड़ा कोई पत्तू सब नहीं लापा छात्र सिंह की खुदों से बसी कोई कॉलेज था डायरेक्टर यू ना एक वंदन हान था कि कोई मत ना कोई की फ्री कोई गरी से एडमिशन फी as well as examination fee कोई भी फैसिलिटी कोई अदुम से मखा से तकनी है मैंने कोई Haukiba kumjal lisingani kunmari dagi hauduna pangthoktuna lakpa Manipuri patriotic isai da best tauba isai singi oiba mayekta Manipuri jagoigi oiba the second Kimax state level inter-school Manipuri dance competition 2025 ki thoram handak trahiyasigi oina su pangthoklagani haina Kanglei Indigenous Martial Arts and Cultural Society Kimax ki Secretary General RK Lenin Sanana thadorak pachol amada khangalakle
Cherol asina makha tarduna high competition asigi registration form sing lakliba August ki tang amadagi form thaba horagani. Maramaduna class 8 gi class 12 faubagi manungda leiba jagoi bu pamjaba mahiroi singna saruk yabinaba made mahiloi sang singi maike dagi so mahiroi singbu saruk yahanbinaba haiduna kimax ki maike dagi paujal lagli. Hairiba competition asigi oina lakliba September gi tang taramarida solo dance ki audition round September gi tang kun mathoidana group category gi audition round pangthokani loinana selection phanglaba mahiroi singi oina September gi tang kuntra irava deda final round pangthokani amade akupa marol gi damakta ki max ki head office tagi khangbi bayagani hainasu phongdorakle. Chahi tara taret khaktang ngariba nupa macha amana mahaki Facebook account da Islam Dharma ge Prophet Muhammad ke matang da Islam Dharma chatpa mioi sing na yaning daba wafang phongdok loi haibagi wahodage irang thokre koi saunaraba miyam na haukiba thang jamade nomaijing nomit ani asida Hindu lining chatpa mioi kaya khundariba Aldalpur village Chalaiba yum taramanga rom attack trathaduna amangata thokan ki official amana phongdorak page matung inna miyamgi iho adu thodoka sige wahu oiriba Facebook post adu thagatluba nupa macha adu police na faraba matung da thoglakibani irang adu control taunaba honabada police amadi security personnel kaya deploy tauki adubu thoidokpa mifami pundi yaukide amaromda faraba nupa macha adu police na courta puthoklaba matungda court ke yathang amagi matung inna juvenile rehabilitation center amada thamjin kre official singe matung inna irang asida amangata thokraba yum taramanga aduge mangkiba malchang sing aduge list hemgatuna Lainga ki maike dege mateng fangnabagi thauram tauba hore hare Russia ge East Coast changasi ayok pung nipan ga minute kun manga chat pamatamda Richter scale da nipan dasmik taret yawna hakiba yuhana maram oiraga US Russia amade Japan yawna tongan ba lebak singda tsunami alert lautokre tsunami lagpagi chingnaba leiriba atopa lebak sing adude Hawaii Alaska, Pacific Islands sing Latin America, Indonesia, Philippines amade Taiwan ne Japan amade Hawaii gi mafam sing dade ipak manakta kunda leita duna leiba miyam sing safagadaba mafam sing da chat pahona khre hairi atopa lebak sing da so tsunami na sokhalak payaba mafam sing da miyamna leibidanaba mari leinaba sing na kangan khre loina na hairiba mafam sing asida leiriba ngami sing na ipakta Laikiba yauragadi makhoigi board sing adu ipak mapan romda halakpagi mahuta labna thodok kinabasu khangankre masida khudong chadaba thengnariba ngami singda karigumba makhal amatage khudong thinaba nangdanabagi mari leinaba official singna toina pau faunaduna akanba Jackson thorang sing lokhat pa hokre haire Hojek sanabagi pau amulomine District Kang Association Jirivam na sinduna Divong Kunawgi Community Hall ge Kang Sangda Kang Khutara Taruk na Saruk Yadna Sanariba First Mix District Kang Tournament 2025 King Asi Sanakiba Areba Pre-Quarter Final Rounder YLC Divong Kunawna Ichel Club Divong Bu Panjal Taranipan Mapanda Maitiba Pikre Ngasigi match Asi and Kiran Singh Amade DS Herojit Singh na referee Amade scorer Oike Hayang nungtil pung ama taba matamda ahanba quarter final knockout match da SAYCA ga MNCB ningthembam ga sanaragani ngasigi match aduda Ichel Club Divong na tos ngamduna kang hana kaf ki aduga YLC Divong Kunawna maikai khanduna kang sanaba hoke ahanba half mamangda YLC Divong Kunawna Ichel Club Divong bu panjal nipan mangada mangjal thaduna chatke ani suba half matungda kang khut animakna kang kanna kapna ki adubu apiba matamda YLC Divong Kunawna Ichel Club Divong bu panjal tranipan mapanda maitiba pk
Hojek ayang asagi pao amug luminasi. ICAR Lamphilpat ki Agro Meteorological Field Unit AMFU dagi pirakpa ayang asagi report amagi matung ina ngasi Manipurda khwaidagi sabagi chang asi Celsius degree Kuntranithoi dasmik sino oike khwaidagi ingbagi changna Celsius degree Kunnithoi dasmik sino oike nungsita yauba ising manilgi changna ayukta chada marfutaret amadi nungtildana chada yangkai mapan oike ngasi sukiba nungjugi changna millimeter mapan dasmik ahum ni arabada maruba pawman pizari Angiwang mada non-judicial stamp paper yoliba lanai dukan singi mathakta Kakching District Bar Association a drive chatakre stamp vendor amade lanai dukan pamliba singa wakal taminakre. Lenga ki maikai dagi flood relief ki tengbang kaya piduna khonarabisu haukiba tha khara asida Manipurda leptana churakiba nong nangasesu yung kaya ising thumdana leire. Islam के Prophet Muhammad की matangda phazadaba post ama thagat lubagi wahaudage Bangladesh ta koisang narba miyamna Hindu ge yum taramanga amanga ta thokan kre amadi Russia da hakiba Richter scale da Nipan dasmik taret yona kanna yuha hakibana maram oidaga tsunami lakpagi akiba leire Russia US amadi Japan yauna leibak kayada tsunami alert lauthokre Howjik Fabio na ISCOM news na pizza Manipuri pau matang asta lushin juri meng tabi punamag pamukhan na krumjari